mayamna hena khangbire madudi Manipur si haukiba tha kunga mathoi rom haiba tare sahi ani pharkadaba efros nakshal amni sahi ani pharkadora amni yamna laibak thiba phibam amada Manipur sida hainingai leitana waba aduga yamna tarmon noiba situation abda Manipur se amta thokidaba haiba tai aduga Manipur da thuiba laibak thiba thodokse kanana su thon ngamdabadi yai adu masi sumai tawna thokpasi ganatantra chatpa India gumba khwaide chauna ganatantra successfully chatliba ripakni haiba India gumba karamba state amanda su aidi hana thokhibasu tade ai thom dawsu mante alo sumaina sum thambigane su ai thajadab tha kun henna sasal absi si bhauda Bharat Sarkar na Manipur sida yengiba mieng haiba tare dei Manipur da chak manaba party absolute majority laina Manipur sida thokriba thodok awaba anaba sikheng mayam sigi marakta hoi akoi party na Congress party na shasan paiba matam dasu president rule suspended animation si masi thokidabadi natieba aduga situation si di yam thina khetnaba matamda thokhiba haiba tare adu akhoina asa su tawdaba aduga akhoi party gi di Manipur gi praja sing gi interest ta Manipur gi praja sing na PR pamoi aduga akhoi party na su Manipur da president rule imposed over haibase yamna aranba khongthang ama oigani wrong policy oigani koi president rule pamde akoi kibagi wa amamagi wa nate karigino haibabo Manipur se haukiba chahi tha kun hena awabagi mathakta awaba tadar lakpasida amuk president rule thamjalagadi hena amuk wagadra haibase akoigi wakhani akoigi party gi wakhan haiba tare hojik comfortable majority oidna BJP manungda lairiba sidaida amu last minute ta haiba tare honorable governor na akoigi tranthrin nithoyak suba assembly gi direct suba session kauna adusu hayeng tang tara sida session Governor na address toroga session haugadabase ngasi gumbagi late evening da chief minister si kauraga tawriba mawong ma tawsiaba aduga hayeng sidaida chatlo resign tawro haiba attitude mata se hoi party gi khenabadi leramba yai ko democratically elected government amada yengiba center gi mi yengse masi ai hanasu thamjakhre masi yamna khangda waba haiba tare karigino haibabu Manipur gi democratically elected government haibase sida laiba elected government Congress ki oiba yai BJP ki oiba yai Manipur gi praja singi mandate neba Manipuri da laiba praja mi lakunthra henbasi gi mandate clear mandate pidana sason tawribase masibu respect tawdadna moina haukiba sahi khrasida yenga iba attitude matase masibu ni aikoina khangda yamna why and haibase ngarang president rule imposed over maybe animated suspension we for a period of 6 months 15 ka su masidi adum automatic tabane Bharat ki संविधान की Constitution की Article 356 ने बा मधु की मखादा limited suspension 15 सु था मसिंग 15 सु मसी अदुम automatic ताबने लो आइना मसी लाक्चरी सिदी करिगिनो हाइबो officially ngarang order थोगसु Manipur dadi ahidi yam kuire na khalle president rule unofficial oiba president rule se
करम्ब स्टेट करम्ब लेपाक्ता हंगुरगना आर्टिकल 355 से चटनदी हाइबा अदु सिदैदा चीफ मिनिस्टर डेमोक्रेटिकली इलेक्टेड गवर्नमेंट अमगी चीफ मिनिस्टर अमना दिल्ली चलुरगा होम मिनिस्टर उनरुरगा हलअगा एयरपोर्टा तंपाक्सिना लेरिबा गवर्नमेंट सिना शासन तौबा तारे सिंगना होम मिनिस्टर ना तौबा तारे हाइबसिबु करम्बा कंट्री दा करम्बा लेपाक दा करम्बा स्टेट ता सुमाइना चटनबसि अखोइदा लिटिल नॉलेज लेबा ओरम बय मसिगुमसि अखोइ सुक्ता तादि मदुदनी अखोइना सिगी एटीट्यूड हुजिक लेरिबा यूनियन गवर्नमेंट सिना येंगिबा मणिपुर की प्रजा सिंगदा येंगिबा मियेंगसे मसि यामना हंथना सेकेंड क्लास सिटीजन दौना उब्रा नत्रगना मणिपुर की प्रजा सिंगसे अखोइना तौनिंगबा तौरगा लोइरे हाइना खनबरा अदा रिसेंटली मतमदुगी चीफ मिनिस्टर ने तुम हाय येंगु आर्टिकल 355 अदुदगी हेड हौखिबा मे 3rd 2023 थोनिंगदबा थौदोक तु थोखरे मणिपुर दा नेक्स्ट डे दा if I remember is correct next day दा for the gate aduna ni akoina mase government of India gi well pre-plan ama han mangjona na tawbra na haise me third da laibuk thiba thodok tu thokre tho ningda bado me fourth da security advisor DGP ni singba han plan tawrga han dagi bu hapaga lehrab jala koi de uhondana hapselle adudagi di democratically elected government ama lairiba government do madugi chief minister su home gi in charge oiriba adudagi unified command loktho e haibasibu sitabada khoidi tabada masi yamna wayaba maseba madudagi sum makha chathrapada kona di lot pa yadamnina ai law and order sidi state ki subject ni bharat ki संविधान piba constitution piba मधुगी प्रोविजन की मखादा लॉ एंड ऑर्डर सिटी स्टेट की सब्जेक्ट नी हाइदना ओपोजिशन ना पार्लियामेंट दा स्टेट असेंबली दा अदुगा सिदा स्टेट दा मयामना लाउनरक बा हाइब तारे इवन लाउनरक पतना तना भारत की सुप्रीम कोर्ट नबो मणिपुर दा लॉ एंड ऑर्डर से स्टेट सब्जेक्ट नी अदु स्टेट सब्जेक्ट से लॉ एंड ऑर्डर सिटी टोटली फेल होइरे even constitutional machinery singsi collapse tawrena supreme court tagi hainer akanda da di law and order di center na paibani state di a mere civil administration na paibani haisi sigumba BJP gi shasan se masidane ba akoina congress ki karmi ama hoina akoi eje manipur gi da poksa ba manipuri ama hoina akoi tab de yamna wai खांगदे यामना वाई अदुगो येंगिबा मणिपुर प्रजा सिंगदा येंगिबा मियेंगसे मसिति टॉलरेट तौबो ngमोय अदो अखोइना आशा तौई करिगिनो कांग्रेस ना पीआर पामदी हाइबसे हौखिबा हंदकी ताम हाइबा तारेने लाइबा ताम हौखिबा ताम हाइबा तारे हुजिकसु चथरिबनी तामसे हंदकी लाइबा मार्च दा चाही अहुम कंप्लीट मपुंग फादुइने 27 early part of 27 adudai duda chahi manga complete woi gedabane aduna hujik thoningda ba thodok thoktra hujik leiriba mayam manipur sida thoiba mayam sihina kiba mayam adigi hujik mai mi kun thra hengna where about khangdaba evil kaman babu gi issue leiriba mayam adigi relief came da yen yok podona leiriba mayam se मणिपुर की प्रजा सिंह ने क्लियर मैंडेट पीरिबा बीजेपी की सरकार से पीआर थंबीगनो अनोब लीडर मा विदाउट फर्दर डिले हापीरगा सरकार दो कंटिन्यू तौबिरगा हौजिक डिस्ट्रिक्ट अमगा चंगना बय याददन लेरिबा इवन कम्युनिटी खरगी हाइबतारे इलेक्टेड रिप्रेजेंटेटिव सिंगदो
assembly da khana naina bachdeita attend tawba ngamdriba adagi maruina relief camp da leiriba thousands of thousands leiba relief camp da leiriba mayam singse masi mai magi respective mana leijaram mafamdo hanjanna ba tahonba pami manipur da shanti pami akhoi party da natana manipur da leiba praja khudimangna karamba matamda akhoi se tangdu leitana shanti oina akhoi amutang mahusagi manipur haibado adumai tawdra tangdu leitana akhoi se karamba matamda amutang shanti oina lehenbi gadage haibisi aina khanjabdadi manipur da leiba praja section akhoi leiminariba nungsinana sana sinana leiminariba community khuding maki aidi wakhanda aidi feel tawramgani na khalle adu kana gumbana ama haiba yai akhoi di praja singi mandate se ganatantra chatpa democracy chatpa leipakta praja na pirakpa mandate haiba tare bhartik se akhoi di respect tawi tawam ju thokpane ba as a citizen of this country adu democracy chatpa leipak sidati aduna hujik manipur da handaki tam sida haiba tare manipur da leriba out of 60 sida koi opposition gi maruina congress ki haiba tare koi manga kaktani adu manipur gi praja singna piba mandate ni bhardik ni akhoi masi adum respect tawi adum khangaga koi leijari besine tawriba attitude mata law and order center na paire haiba gumba thokriba thodok se hek nongan baga security advisor na unified command gi chairman oigani haibugumba manipur gi praja singna democratically elected government ama laina madugi chief minister aduga home gi in charge puri bado makut punjan badona thammaga mangonda piba constitution piba shakti se aidi bjp gi congress ki wan na tieba akhoi congress taga warmagadi masi dan loinarane ba koi nan loinarani aduna masida masi haibadi phadi phajadraba ada adum phamu lepu akhoi na hairpodu taw haibigi fiumda leirambasi masi aidi laibak thiba haiba tare adun hojik su yengbiu akhoi na hana manipur gi praja gi seva tawjarak padati law and order haibisi purely state subject nina lairiba state forcing haibitare maybe police oiba yai mr oiba yai irb oiba yai masi paliba government duna free the fully powers exercise tawraga akhoi law and order se control taunana ba hotna jay hoi marakta tho aning da ba thodok kha tho mayai madu any government amtana lairiba state agency mayam police ta commando oiba ya amo oiba ya lairiba manipur lairiba isa inaw sin inaw sing mayam sing se any government amna congress oiba ya any government amna madu hatu haibidi aidi hairam gani thajati adugo law and order se akhoi state subject nina law and order si enforce tawda yadam nina praja singna hang kadoine ba any government da what about law and order paliba government do any government law and order kamai towi ja hang kadoi nina ado kana gumba any organization ma singda leibe sinau sing tampak ta leibe sinau sing akhoi kana su moigi against the kiba kidabi wan ta against the haijo haijade tawsu tawjate moisu moigi mathau tawjo adu akhoi su sarkar ma leipta di sarkar dugi tawham thokwa akhoi ithau tawba tai madu adum akhoi exercise tawjabani madu adum tawjabani moina handaki tam sida bjp ne hek palakpadagi haiba tare adu bjp ne palakpadagi manipur se hanagi panjabi wanataba hanagi lai oi graba atal bihari vajpayee ji gi matamdagi hauraga BJP si manipur gi praja sing se siga kaya isan chana dabra matamda su 18 June na hata thokiba do handak su BJP na
एब्सोल्यूट मेजोरिटी ओरगसु शांति लेना सिर्फ मणिपुर से फजना तंगदु लेताना प्रजा सिंसी लेहनब ngамदब सिगुम्बा मयाम सिंसी येंगुरगदी आइनि ngasai aina yam panjaning bakhadi leibani adu akoi maru pangsing collection na su kitang moina su apamba adum pungdok se sunu laiba section sida hojiki sahi ani pharak ka dorba issues problem mayam singsi karmai torga khana nainarga solve tawna ba tawgadabdu madu khana ga daure khana gi daure na tawra karino matam dugi chip ni sai da kaurga nang hayeng chalu resign tawhon ba sigumba sibu ai de karam ba state ai thoki de bar khali adugi su mathakta ngarang se pare sidati adu oijaro ba state sida भारत की पार्लियामेंट सिसु गरांग तांग तराहुम दोइसिदा हंदक की से टेंशन निग्रे मसीगी इशू से ओपोजिशन की मयाम पर्टिकुलरली कांग्रेस की ऑनरेबल एमपी मयाम सिना सुंसो इशू इन पार्लियामेंट सिदा इशू सि सुंसो इशू इन रेस तौर अनि अर्न पार्लियामेंट सि लोइरनी हाइन खनबनी खंगदे अमनि खंगदे होय हानगी सिनो लोइरमबसु याय अदुबु ngaraang टेंशन निग्रे अखोय वखंददी मणिपुर की इशू से even no confidence motion bhauba bharat ke parliament da pukhatal tawgibani mohoina president rule impose to si matang da opposition tumina leigani haibasidi legally or otherwise leiroyeba aduna idi tension ki brana khanba